अहानबद मरुइब पाउ प्राइम मिनिस्टर नरेंद्र मोदी की मणिपुर खोंगचट की मंगोइनना बीजेपी की नॉर्थ ईस्ट इंचार्ज संबित पात्रा इम्फाल थुंगलखरे। थंबाल संगलेन दहाना की चीफ मिनिस्टर याउन बीजेपी की एमएलए सिंगा संबित पात्रागा मीफम पांगथोखरे। प्राइम मिनिस्टर नरेंद्र मोदी की मणिपुर खोंगचट कोरकोमना बॉयकॉट तौबगा लोइनना टोटल शटडाउन लौथोखरे। अमदी ngarang pangthokhiba vice president ki mikhalda NDA gi mirep CP Radhakrishnan maipakre। Krumjari Istv gi numidang gi Manipuri pawmit yeng tabliba singbu taram nokchari paw sandokna pizari लाखलिब तांग तरा हुमदोइदा प्राइम मिनिस्टर नरेंद्र मोदी की मणिपुर खोंगचट की मंगोइनना बीजेपी की नॉर्थ ईस्ट इंचार्ज ओइदिबा एमपी संबित पात्रा इम्फाल थुंगलखरे। मा की खोंगचट अदुदा मणिपुर की इंचार्ज डॉक्टर अजीत गोपाचादेसु लोइना रखे। मखोय अनिबु इम्फाल एयरपोर्ट बीजेपी मणिपुर प्रदेश की प्रेसिडेंट ए सरदा बीजेपी की एमएलए सिंह अमदी पार्टी की थौपुब सिंहना हराव त्यामना ओखे। माक ने एयरपोर्ट की थोलकपदा पाउमिस सिंहना हंदकी प्राइम मिनिस्टर की खोंगचट असिना मणिपुर की चाही अनि हेलकलबा इरांग असिगे वारोइसिन पुरकपा ngamgadra amadi खोंगचट असिगे मरु ओइबा पांदम करिनो हंगबदा पाउखुम पिरमखिते। Visit sir. Kurum Jeri, Thaga Jeri. Okay. So what's the visit of sir? Aditi, please. अमरोमदा इंडिया की प्राइम मिनिस्टर नरेंद्र मोदी सेप्टेम्बर 13 मणिपुर लाकनी हाइबा खोंगचट असिगा मरी लैनना ngasi नुंगथिल बीजेपी की थंबाल संगलेन बीजेपी की एमएलए सिंह की ओइबा मिफम पांगथोखरे। मिफम अदुदा हानगी चीफ मिनिस्टर एन बीरेन स्पीकर एमएलए सिंह एमपी लेसेम्बा सना जावी याउना मिफम अदुदा नॉर्थ ईस्ट के इंचार्ज एमपी संबित पात्रा मणिपुर इंचार्ज डॉक्टर अजीत गोपचादेसु सरुक्याखे। मिफम अदुदा बीजेपी मणिपुर प्रदेश की प्रेसिडेंट ए सरदासु सरुक्याखे। मिफम अदुदा नावरिया पाखंग लाकपा एसी के एमएलए सोराइसम केबीडी लाखिद्रे। मिफम अदुना मणिपुर की हौजे कोइदिबा इरांग असिगे मतंगदा करी खनखिबा लैबगे हाइना मिफम लोइरबा मतुंगदा नॉर्थ ईस्ट के इंचार्ज एमपी संबित पात्रा बीजेपी मणिपुर प्रदेश की प्रेसिडेंट ए सरदा अमसुंग हानगी चीफ मिनिस्टर एन बीरेंदा हंगबदा मिफम अदुगी मतंगदा वाफम अमता फोंदोकलमखिदे। मिफम अदुदा सरुक्याखिबा एमएलए खरदगी फंगबा पाउदा प्राइम मिनिस्टर नरेंद्र मोदी लाकपदा एमएलए सिंगना महाकपु मपुंग फाना वेलकम तौबा अमदी महाकी खोंगचट्टा लौगदबा थौदांग की मतंगदा खनबनी हाइना खंगलखे। लाखलिब सेप्टेम्बर 13 इंडिया की प्राइम मिनिस्टर नरेंद्र मोदी ना मणिपुर कंगलैपाकता लाकनी हारिबा खोंगचट असी लमदम असिदा इंगतप्पा चौखटपा पुरकनबा नते महाके थौसिल अमसुंग प्रॉक्सी वारना कांगलुप मसेल नुंगसिनहंददुना कांखोंग चाइरबा लमदम असिबु हेना फिबम सोखंदुना मखोइगी मरा चेतहन्नबा मरौ लैबा खोंगचटनी हाइना कोरकोंगी पब्लिसिटी कमिटी ना थादुरकपा चेरोल अमना हाइरि। चेरोल असिना मखा तारदुना मोदीना लाकदबा नुमित अदुगे अयुक अंगनबगे पुंग अमदगी महाकना इरमदम असिदा लैरिबा मतम फाउबा कोरकोमना बॉयकॉट तौबगा लोइनना मणिपुर कंगलैपाक पुंबा टोटल शटडाउन लौथोकले हाइरि। अथिंबा सिना अना लायेंग मैहौ लांगपोक इसिंग अमसुंग असि अनागे थबक थौरम सिंगदि कोनसिलोय हाइरि। चेरोल असिना मखा तारादुना लिसिंग अनि कुलहुमदोइगी मेगी अहुमदगी हौबा खुदसेमगी कांगलुक इरांग चाही अनिगा था मरी हेलबसी कुमहै ओइना येंगदुना लैरि। मसिगी मरमदि मखोइना सेम सादुना थोखनबा हातना सुनबा ओइबननि हाइरि। मणिपुर कंगलैपाक मुथत नबगे पांदमदा ग्वालताबीदा इंडिया की लानमीना मणिपुर कंगलैपाक थाबा वाही मुथत खिबने। मणिपुर कंगलैपाक के मियामना खम थेंगना वारबसु नरेंद्र मोदीना मणिपुर कंगलैपाक की मतंगदा वा अमा फाउबा ngang तुमिना लैथोकपा ngami हाइरे। कुमजा लिसिंग अनि कुलहुमदोइगी जुलाई थादा नुपी अनि फी थोंगदना चटखिबा अदुददी मितैदा चैनिंगबदु
chaihaurage matagum India pumba khangnaba makhau pongna ngangkhibani haire Jiribamgi nauriba angang amadi nupi yauna mioi taruk minungsi yaudana makhut challaba matungda ot nairaga harpi khiba adudade marol thoktaba India gi Prime Minister ama oina Narendra Modi tumina laisinki haire masida natana mioi kaya wakhal choibo oirakle Narendra Modi lakani haribasi chahi ahum pharakadauraba irang natraga wathoka sige warusin puraknaba lambi yatkadauribra mayum makai leitraba lanjena duna lairiba IDP singe awaba kokhanaba yengsillamgadauribra haukiba chahi ahum pharakadauraba asida Manipur Kanglaipakta lairiba Charangnaba siga mari leinana Manipur Kanglaipaki MLA singna Modiga amuktang unajage haibada unaba fangkidrabani haire Mahaki wahaida lanjonari basing economic package, economic booster gumba wafam khara palakpa yai. Mahak nangangba yaba wafam thibada Delhi amasung Manipur Kanglaipaki luching basing mako ngauram gane. Churachandpur amasung Imphal-da karam-karamba wafam thamgadauri haire. Chap manana natraga tongan-tongan ba wafam ohengadra haibasi khallubada aruba ama oiramgani haire. Cherola Sinamaka Taraduna Karigumba Mahakna Manipur Kanglaipakta Lak Pathoklabadi Imphal da Pangthokpa Miphamdana Karamba Wafam Thamgadauribano Aduga Chap Manana Churachandpur da Thamba Ngamgadauribra Manipur Kanglaipak Kaihaloi Ani Thokpa Yaroi Haiba Wafam ase Churachandpur da Lauba Ngamgadauribra haire Tampakta Law Chatnarabasu Chingdadi Rule of Law Laikhidaba Kuire Masigi matangdadi kari haikadauri haire lamdam asida hingminariba aikoi pumnamakna punna khangmin nagadabadi wathok pumnamak Delhi na thokanbane aduna wathok khudingmakki warosin lamdam asida khundaminariba aikoi khaktana purakadabane Delhi na dikaidonungda tawbirakloi haibasini haire India gi Prime Minister Narendra Modi gi khongchat asi aikoi gi miyamna sagatfam thokte Iramda miyam hopna asigumba aikhoigi yeknaba oiriba Modi gi khongchat asi boycott tawminarasi haina korkom gi cherol asina makha tarakle Ngarang pangthokiba taramanga suba India gi Vice President ki mikhalda NDA gi mirep CP Radhakrishnan maipakre makna punba voter chatret yangkhaini thoi gi manungda chamri yangkhaini thoi fangduna maipakibane mikhala sida mahaki lamba oiriba opposition congress na luchingba India bloc ki candidate hanagi Supreme Court ki judge oiramba Sudarshan Reddy bu maithiba piramkhe mikhala sida Sudarshan Reddy na punna vote chahum phangkhe masagi chahi 48 suraba CP Radhakrishnan mamangda term anirak MP oina maipakibada natana state ahungi governor oina thaupuram laba mioine makna ikon kona Maharashtra gi governor oinamkhe panba yai chahi asigi July 18 da India gi Vice President oinamba Jagdeep Dhankar hakchang gi fibam na maram oiraga fam asi thadokhibadagi ngarang gi mikhal adu pangthokhibane Judicial institutions singda health amasung well-being promote tawbugi changsilakpa khongthang oina High Court of Manipur na District Court Complex singda Medical Dispensary Unit Chief Justice High Court of Manipur Justice K Somasekhar na hangdokre District singda Medical Dispensary Unit hangdokpagi thoram Chairap Court Complex da pangthokpa thoramda High Court of Manipur gi Justice A Bimol Justice A Guneshwar Registrar General Ojes Mutumsu thoramgi athoiba mithunglen sing oina sarukya khe Chief Justice K Somasekhar na state asigi court complex taramangada virtual gi khuthangda medical dispensary unit changdokhiba aduda Commissioner Law Nungsitombi Athokbam Special Secretary Health and Family Welfare Kengu Juringla Health Services ke Director Dr. Chambo Gonmai Senior Judicial Officers Legal Fraternity gi members court staff singsu sarukya khe Chief Justice K Somasekhar na Justice ke institution oiriba court asida mioi kyana laklaga numit chupa thabak taunaba mafam oiribane karigumba matamda khudong chadaba mayoknadaba natte judicial system na miyam gi healthcare dasu mityeng thamba asi makhoi gi damak khanba lumna lawbaga loinana amata oina thabak tauminabagi wakhalol adu utpane Pradyuman Bista versus Union of India Writ Petition Criminal Number 99 of 2015 da Supreme Court ke direction ke matung inna court complex singda khuda ki oiba medical measures tangai fadana ambulance modernized medical facilities leiba tangai fade haina pale hangdok liba medical dispensary sing asina piriba direction adugi wahanthok lehanaba khongthang oiragani haike The 10th of September 2025, we are here gathered. It is a moment and also may seem to be the modest in scale, but which carries immense pleasure for the judiciary of Manipur and for all those who are connected with it. It is my great honor to inaugurate
the medical dispensary unit at the chair of court complex in Impal, and at the same time virtually at all the district court complexes across the state. MSPCL amasung MSPDCL gi recruitment process thingnaba amasung haidoktana leirakliba recruitment ki result haidoknaba High Court of Manipur da wakalakre lakliba tang taranithoi da government file pikhalaknaba Justice Ahantem Bimolna government ta khangankre Lisingari Taramapalda notification toklaga Manipur State Power Company Limited MSPCL amasung Manipur State Power Distribution Company Limited MSPDCL ge Group C amasung Group D ge ahangba post law na pangthokiba examination da exam thaba yaukhiba sing laktagi miyoi singna Manipur lenga ke Chief Secretary Commissioner Secretary Power Government of Manipur Managing Director Manipur State Power Distribution Company Limited amasung Manipur State Power Company Limited respondent oiraga nabagi pukhalakre read petition ani asige petitioner gi maikai dagi lising ani kun manga gi September ani da thokiba notification gi matung ina Manipur State Power Company Limited ki Group C amasung Group D gi thabak lawbagi recruitment process cancel tokhiba adu chotna hanbiganu amarom dana tha asima kitang ahum da thokpa notification na Manipur State Power Distribution Company Limited ki Group C amasung Group D gi ahangba post lawnaba pangthokiba recruitment process kakthat khiba adu busu chotna hanbiganu loinana lisingani taramapal gi January amada thokhiba notification gi matung inna MSPDCL amasung MSPCL gi Group C amasung D gi thabak lawbagi pangthokiba examination gi result haidokhan biu haina haijorekhibani haire High Court of Manipur gi Justice Ahantem Bimol gi court read petition ani asigi petitioner gi maikai dagi Senior Counsel S Biswajit Maitai respondent ki maikai dagi Advocate General Lenin Hijamna mahut sinduna case asigi matangda khanakhe Senior Counsel S Biswajit Maitai na tha asigi ani amasung ahum da thokiba order chatna danabagi interim order ama pass tobinaba haijakhe Respondent ke maikai dagi mahut sinkeba Advocate General na interim order pass tawgi mayokta affidavit file tawnaba amasung case asiga mari leinaba government ke file puthoknaba numit humni matam pibinaba court ta prayer tawrakhe court aduna interim order pass tawnaba prayer khanakiba tha sigitang tarani thoida matam lepkhibaga loinana mathangi hearing numita mari leinaba government ke file court asida puthoknabasu respondent ta khangankre hari Ahal laman amadi mimana drabasingbu minungsiga loinana hingminaba amadi makoigidamak Social Welfare Department paikat liba yaipa thaurang sing ningthina khanganduna mapung fana fanganbada aikoi punna hotnaminaba tangai fade haina Social Welfare ki Director Ana Arambamna fongdokre wafamasi ngasi Department of Social Welfare Manipurna senior citizens amadi persons with disabilities singi paikat liba welfare scheme sing rights amadi provisions sing hena miamda khanganabagi damda puthokpa awareness stage play ano wiyening ngasi ima kaithel mall road ta hawdokpagi thoramda haikibani thoram aduda Social Welfare Department na ahal oirba singidamak macha masu oiba singna yengsindana tathi tawoina tawbada Maintenance and Welfare of Parents and Senior Citizens Act 2007 na piriba ngaklaw sing amadi persons with disabilities singidamak lairiba khudung chaba sing asi mapung fana khanghan bagi tangai fadaba lay Makoy gi fangfam tokpa haksing ningthina fanganduna makoy bu thak manana hinganse minung sigaloina na al oirba sing amadi mimana droba singa pun hingmina se loinana ngasi aten ba play asi yengliba miam pumna makna aten balila sina piriba pausel sing ase yumda hankraba matungda kairoi lekai amadi marup mapang singda wari liduna khanghan bada mateng pangbiu haikhe ahal oiraba miyoi amadi mimanadraba miyoi singa mari leinana leijariba schemes amasung rights mayam adu miyamda khanghanjanaba hotnajabani masina miyamda soidana kanaba piba ngamjagani haibagi thajabasu thamjari akoi mayamgi irakta tinbiriba wakalgi hakchangi oiba mimanadraba singbu koina ikai khumnajabaga loinana makoigi phangphang thopa hak phanghanbiduna makoibu empower tobisi sarkarna sembiriba schemes mayam asi khangminnabagi khudongchaba lawminasi haina thamjage Tungda Irom Maizra Women for Cultural Center na sanaba ano wayening miyamda utke yang unang tolong pamrih pau kawali baba lai bani kai no ma bajine on ta pilise nasana tolong hek pangai lagi kha khuding ni chak nai bajidan lupa ma pin sunate ko ma tolong
ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯒ ꯑꯁꯨꯛ ꯋꯥꯅ ꯋꯥꯅ ꯂꯩꯕꯁꯤꯗ ꯃꯆꯤ ꯈꯣꯏꯗ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯃꯆꯤ ꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯃꯁꯨꯅ ꯇꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ sana aina semada mahna imana sabare MSQ Singzamai Fortune Team gi charity program oina ngasi ningom thong kitna panungda laiba sel thungi fibam fataba imung yangkaida chana thakna polam sing lemni yanthokre Pebia Pandit Lekai Multipurpose Community Hall da pangthokpa thoram aduga mari leinana MSQ Singzamai Fortune Team gi member Thoksom Ratana MSQ Singzamai Fortune Team na aikoi gi lamdam aseda jahi ani makhai fazilaklaba irang asena senthok lambi wachilakpagi awaba kaya mayoknari Asigumba awaba sing ase kharadu oirabasu mateng pangnaba MSQ Watch ke consultant hairubada company asige awaba singda mateng pangbagi achoba focus sama tawbagi manungchanna ngasi chana thaknaba polam sing asi pibani haike tangai kadana sangba polam sing sida mateng pangnobgi dong tapana haijer bu matam mana arau na company sidi sigumba sida hena mateng pangbagi focus obo puni Jahiasigi National Florence Nightingale Award lising ani kunmanga panglakrabi Janimski Nursing Sister Laima Pokpam Ranjita amasung Janimski Director Dr. L. Usarani Manipuri Governor Ajay Kumar Balaga Imphal gi Raj Bhavanda unakre Nursing gi lamda afaba ahen bathabak tawbagi damak National gi thakta lemjaningai oiraba mana ase fanglakpada Governor na thagatpa phongdokhi Akoi bagi fibam da nong manumagi kaitharakli bakaya sidagi kharada oirabasu kanba ngamnabagi pandam amaga loinana umang laigi laikon singbu hena phajaba umang ama oihanaba pandam da ngasesu umang lai kanba apun baluf ukal herikon amadi Bishnupur Forest Division ka puna khutsamna duna Bishnupur District ki kumbi SC ki manung dalaiba umang lai haraubung gi laikon singda upambi chamanga muk thakre uchara thaba aduga mari leinana herikon gi president yumkhaibam Surjit Kumar Khumanna mausage koibagi fibam kannanaba amadi ipunat ke yamna senglaba horakfam amasu oiriba umang lai laikon sing aseda umang wamang yokhatuna asangba laikon umang lai gi saktam adu oirakna bahotna bane maru oiba umang lai ivudo thangjing kaubru amadi atai mafam singda lairiba laifam lensing asi ngasidi umang kokthoraktuna maravumi onthorakliba kaya ase lengakna protected oina lauthokrabasu kanba ngamdabagi fibam amada lakpa asi pende hiramasida lengakna akanba mitiang changba amadi aruba laifam lensing asida maitai singna maningtamna lai khuramba fanghanaba thaurang sing athubada paikhatnaba wafam singsu phongdokhi Sing the lady by Kutuan to one but Umlai sing, Nasi Prapun Koki with Dizaki Mong the Labor, Maru Umang sing, Ido Tanzing, Amadi Kabu, Amadi Ate Dashing Si, Equi Gamena, protected side and a low Toxaragazu, Zagasida, Umang sings, Equi Miamna, Sangsilla Ganda, Equi Pana Ipunati, Dr. Horaganda, like Rumbagi Tabak Torumayam, Equi Nasi Hobada, Miamna, Masi Pangtopang the Lai, Ado, Hauseri Utava, Kempel, Siga Marina, Langansu, Ming Sangilaga, Zagas, Sanga, Nintam, like Rumbaya Baduka, Umang, Yokapagi, sing Zagas to Vidaki, and Equi si pangthokseriba uwa thabagi oiba leibungda tangsinjariba campaign ase hena yamna sawna mai pakna bai lambi amu oiragane haibasi thamse Amaramda umanglai gilai kon singa se gilai thogal lup sing unaduna mai pak na bahona bada achoba thodang lauriba ukalgi tarataret suba masaloichang moirangi president H Biramangolna laiwei khraba ipaipo singna akoi bagi fibam asi ngaktuna thambirame hauki bachahi khara aseda aikoi mioibana akoi bagi fibam da akai bakaya torubadagi ngasidi yamna chauna chaitheng kaya fanglakliba asidagi kannanaba Manipur lenga ki forest department na yamna chauna mateng pangduna ukal lamadi herikonna Manipur da lairiba umang laigi laibung singda akoi bagi fibam kannanaba uchara thabagi thoramasi pangthokpani haike se manghan da bagi damak aikoina ilai committee sing desu request story lai khaba ipa ipu singna thambiram bagi matung inadi aikoi pewa sida khafam mase kaira badina tungda lakada miron sing desu khafam mase kaidana ba aikoina toram sing se tung inmangam na bagi damata tungda lakada miron sing desu haidingi dolena ko Manipur sarkar nasu environment si yokhat pada ucha thabagi thabak sida asoiba laiba awat pa laiba kodim sing shu Manipur sarkar na mate pahaningi loina na aikoina laibung kodim makta ling tamna lai masang namdaba mafam se ngaman biyo haina Manipur sarkar da request objari DFO Chandel na Sinduna Chandel gi Lambung Community Hall da ramp
Raising and Accelerating MSME Performance Scheme gi makada sentok leina li wagi pothok sing sem sabagi matangda numitumni gi oiba training program amang asi haudokre thawramaduda Dr. N Munal Maitaina mayon sumna training pirabadi li wana Manipur bu malimda saktak pangamgane state asigi khungang gi saruk sing maroina chingi khul singda li wagi pothok sing asi khwaidagi masing yamna miyam da thabak piba unorganized sector ne ngasidagi hauna numit humni chupna chathagadoriba training asina maru oina mahausadagi hauna aikoina sizinnarakpa liwagi potlam sing asigi matangda training pibada natana miyamna hena pamgadaba apikpa makhalgi potlam pen stand bracelet khutki humai wall poster nachingba liwagi potlam sing sabadasu training asida ahenba meeting thamgane punna trainee ni fomanga romna numithumni chupna training asida sarukyaraba matungda MSME udyam nachingbada register tawduna maromdom lepchaba amadi entrepreneur amamam oinana bahotna bana ngasigi training asigi pandamni haike Manipur State Rural Livelihood Mission MSRLM District Mission Management Unit Impal Department of RD and PR Government of Manipur na sinduna Pm-Istv scheme gi makada Imphal East District oina beneficiary singda seed capital yenthokre Imphal East DC Complex ta leiba Panchayat Bhavan da pangthokpa thoram aduda Imphal East District Deputy Commissioner Dr. Nivedita Lairelakpamna luching ba Pm-Istv scheme gi seed capital gi senfam CLF ki khutangda scheme asigi beneficiary singda pigadaba senfam gi sek khutsinaki MSRLM gi non-farm livelihoods ki state mission manager ke ronglona Pradhan Mantri Formalization of Micro Food Processing Enterprises PFFME scheme asi Ministry of Food Processing Industry MOFP gi makada paikhatpa centrally sponsored scheme amane scheme asigi kuthangda micro food processing tawningba sub hub group ki members singda financial assistance technology upgrade tawba loinana business develop tawnaba gi mateng pibani scheme asi maruina unorganized food processing sector asi formalized tawba yanaba paikhatpa central scheme amane ngasi Imphal East district ke manung chana laiba apunba beneficiary chamaga marfutara mapalda lupa lakh humfutara mangaga lising kungi apunba seed capital gi senfam khutsinagani hena thawai yauna amadi mai paklaba beneficiary singda ehenba senfam loan oina lawayabagi khudongchabasu laigani haike production bi yam leire tawbadabu hygienic haisi lu nanba yam simi ne hek ubaganda kaibita hangoidana ngai moongda packaging tawbagi moong se khar watli moong chana adiki kuina thanba yabagi moongda packaging si khar watli adugumbagi training su makhan lakna ngai hotna jage Ana Layang Lamda Choba Thodang Lauduna Lakliba Langol View Hospital and Research Institute Private Limited ki unit amoina Langol View Institute of Nursing and Paramedical Sciences Kudek Pinaduna Hangdokpagi Thoram Hospital asigi conference hall da pangtokre Langol View Hospital and Research Institute Private Limited ki miyoy sing amasung partner oiriba Manipur International University MIU ki miyoy singi marakta Kudek Pinaduna Hangdokpagi Thoram aduda LVINPS ki principal Memcha LVINPS की डायरेक्टर बसंती प्रोफेसर BC प्रोफेसर P कुमार डायरेक्टर MIU एंड अमरजीत अमसुंग एडमिन ऑफिसर S किरणना मरु ओइबा प्रेसिडेंट मेंबर सिंग ओइना सरुक याखिबगा लोइनना हॉस्पिटल असगी ऑफिशियल अमसुंग स्टाफ सिंगना सरुक याखे थरमदुदा लांगोल व्यू इंस्टीट्यूट ऑफ नर्सिंग एंड पैरामेडिकल साइंसेस के प्रेसिडेंट मेंबर सिंगना खुदियक पिनादुना हांगदोखिबगा लोइनना रिसोर्स पर्सन सिंग ओइना वांगांखे थरमदुगा मरी लेनना लांगोल व्यू इंस्टीट्यूट ऑफ नर्सिंग एंड पैरामेडिकल साइंसेस के डायरेक्टर बसंतिना अना लाइंग लमदा सिगुंबा लांगोल व्यू इंस्टीट्यूट ऑफ नर्सिंग एंड पैरामेडिकल साइंस ना अचौबा थौदांग लौदुना मतेंग लौबदा मतेंग ओइरगने इंस्टीट्यूट असिना अना लाइंग लमदा हाइथोय सिंगथोयबा माहिरोय कया पुथोक्तुना मियामगी मतेंग पांगनबा पांदम थामली अमसुंग मणिपुर इंटरनेशनल यूनिवर्सिटी ना हॉस्पिटल असिगा पार्टनर ओइबगिदमक थागतपा फोंदोखे मैं नसीब हॉस्टल से यहाँ मणिपुर दा हाई तारे सेकेंड सीजन आम सीजन का से मंगदा तो इनर मतलब ममदा याम कोई बता अनुस्माइन तो दना हॉस्टल से हॉस्टल से डॉक्टर से याम लोइना जी हम ननी बन याम से याम लोइना किसी हॉस्टल से ला हम किलो आते अरे ये का मैं सामने सामने लोइना तो मान हम है
Khunai asida ayiba ayibi kyana lauriba thodang amadi ayiba ayibi kyabu pukning thogatliba Writers Club Manipur Nambolgi kuntra mathoirak suba mapok kumon ga mari leinana taret suba toizam Bihari Ningsing Saita mana amadi lairik yauna 29 Kunmapal kuntra suba wakung sefong ngasi Royal Academy of Law inamda fongkre club adugi lekhidrabi singi photo da laisu katlaba tungda club na chahi kuding fongba kunmapal kuntrarak suba wakung sefong ngangom ramesor na iba novel relief camp lisingani kunmari hariba lairika sibu retired Professor Dr. Sarachandra Longzamba masak taklaba tungda achoba yumnam na iba radio lila mangana punsinba Uchek Langmaida Toizam Bihari Ningsing Saita Mana Lising Anikun Manga Lantoke Mana Sida Seluna Lupalising Tara Citation Amadi Sol Piduna Pongning Tawatke Tauramadu the Tongan Ba Masak Naiba Miokiana Sarukiake Teaching Technology ga mari lainana nongmagi oiba workshop ama Babina Institute of Nursing AOI Conference Hall da haudokre Nursing gi curriculum ahongba chawna leire oja sing knowledge update tauba mathautai haina MNC gi registrar Dr. Aribam Jamuna na haikre Babina Nursing Institute na senduna pangtokpa workshop haudokpagi thauram aduda Manipur Nursing Council gi registrar Dr. Aribam Jamuna Trained Nursing Association of India Northeast Region ge National Vice President Oiriba Universal Nursing College Yadipo ke Principal Professor Thaudam Nandarani amasung Babina Group of Companies ki Chairman cum Managing Director Dr. Thangjam Wsu Sarukya ke workshop hokdokpa duga mari lenana Manipur Nursing Council ge Registrar Dr. Aribam Jamunana ozage sinfam da leiba sing qualified professional oidabasu knowledge reinforce tauba change Patient care khakta oina nursing tamlamba adu hauziki matamga chanadre hauzikti full fledged profession oirabana clinical care da su hena khangdaba yadre global level yoba ngamnaba aikoina mahiroi sing semba mathautare haike nursing gi anoba institution is the main jalaiba habadi they will be the future nurses of the state or maybe globally also we have to prepare them in the global level also management ki side ki di whatever the criteria has given by the Indian Nursing Council has all fulfilled there is no compromise am thagani ngai se khoi am penjaba se mabangi leramba curriculum ga hujike no curriculum ga angak puna khena kha now totally the nursing education si ka hujikari oraga kan it is the complete competency based education oraga Babina Group of Companies ki Chairman cum Managing Director Dr. Thangjam Dabalina Babina Institute of Nursing ki objective ase quality leiba tonganba standard ki nursing profession semgatpane institute ase ki ahanba batch ki full strength capacity de takpi tambiba haure masi institute ase de thajaba leiba ki myamna response pibirakpane masi ki thajaba institute ase na manghandana thabak paikhatna bahotna gani masida maruiba se teaching profession da leriba singi thaudang chawna leigane Institute asige outcome oza singda depend taugane teaching staff sing experience leiba ngaktani adubu concept of teaching da ahongba leibagi matung ina knowledge update tauraga chatpa mathau taba lakani masigi matung ina workshop asina institute asi khaktanatana atopa institute singi oza singsu kanaba piba ngamgani haike In any healthcare the role of nursing care is the very big role that's being trained nursing professionals may among put up na state level da the regional level da the national level da international level da global level da hai tare to productive thor na bhona bada may am puna apna kan hana min na athoga institution may am put up da khale na People's Revolutionary Party of Kangleipak Pripaki Lanmi Senglup Red Army RA gi Tongbram Boris Elias Thangalakpa Taramapalna Red Army gi United Base Area 707 Mobile Battalion da masagi anaba amana September 3 ta lekhidabada RPF ki maikidagi yawol gi kai khumnaba utuna awaba phongdorakle Lona Thinkraba Lubasig Assistant Secretary Publicity Bankim gi Cherol amana lekhidraba thauba sige imung manung sagai natai marup mapang singi awabadasu RPF amasung masigi lanmi PLA na sarukyari hari Hauzik pawgi maraktana tenma break amatang lominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
लिभरनबु सोक्लबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंगमक सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Yeme makigano. Azab thammo. Sigi yulise next time tina checksin na laksilaga thamgrabani ne. Dada nang se juhar habaga amta kidrabo. Asumna mayamna na machalbo ngapshan dugum masigi yumasibu asoyangan kokadabagi next time tina ngapseli. Next TMT juhar habati ngaktok na basembani. Zaman technology siya na concrete katok na tinago matamda kapamul amuk hena hengaladli. TMT strength is in the quick. Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance karaklaba, amasung atopa marip lay na ba, anabalay biragadi, hariba numit singa sidaling biragto na, kudong jaba asilaw biho, ako ba marol kitama, contact number asita, paubiro. Break itong dataram nukchori makataba pau pizari. Caesar Hospitals na NPCB and 6 Manipur chapter amasung NHPC Loktak project ka khutsamna duna nongmagi ba metlang bagi camp ama NHPC da pangtokre kemasida mioi chamagayang khairom layeng bada mioi humfu mitsokpa thengnaki loinana mioi taruk operation taunaba khanganki hari Haukiba September gitang anida laufamda jungle cutting kapsin baga mari leinana Moirangpurel Village Development Committee gi Secretary Manglambam Surjit amadi Takhelambam Anil Maitai na phongdurak liba wafam yumfam yaudabani haina Kurai Lariking makha lekai dagi Chirom Chandrababu gi machanupi Linthoingambi Chiromna Paumi Singa Unaba Amada Phongdurakli Linthoingambi na makha taraduna Moirangpurel da leiriba laufam ase mahaki apokpa Chirom Chandrababu gi mingda leibani mahaki apokpa mapa Chirom Chandrababu ase arubalaina amana naduna leiringaida Takhelamam Anil amadi Moirangpurel Village Development Committee gi Secretary Manglambam Surjit laktuna lisingani kulhumdoida laufam ase leirage haiduna che changkaya inaraga advance payment oina lupa lakh ani khak pirami makha tana award percent fam adu piraknaba haiki adubu Madugi ona taina bada laufam asigi apunba senfam gi tangkai ama hena pikre haribasi ranbane laufam asigi apunba senfam asi lupa lakh tara taruk mukne masida supnatagi lupa lakh ani khaktang piramlaga makha tana piraktraba matung award pa senfam adugi interest oina thagi 4% da yanaduna leibane hairiba interest asisu tha ani ahum khak piramlaga makha tana pidana lakpane makha tana award pa senfam petrabade laufam asida law uganu hainasu haikiba laiki asumna makha tana piraktabadagi laufam asida baba amadi mahake manaw nupa anina chatuna jungle cutting ase chairubani haike isagi laufam da jungle cutting chaisin bane kanagumba matagi laufam da chaibanate school sariba laufam ase Moirangpurel Village Committee na laufam ase pithokpada support tawre haina khodiek piba matamda laufam ase mahake mapagi mingda leibana thawong adu da chenariba mioi khara aduda haikibane Moirangpurel gi miyam da haikibanate haike Anil hariba nupa asina aigi baba naringai 2023 da logiba laufam sisigi paisa thiraktabadagi mamang chahisu loishanadri pawa ugano haina ugibadagi baba asina nuaitaba mayamdo khangba ngamdabadagi chatlaga jungle cutting adu kaphibani adusu laufam paring du khaktang da kaphibani wa amadi thoknaba haidana numisida aina video thagatkiba adu Moirangpurel dagi huziki lukhoi hariba mioi asina bababu hatkani haina attempt torokpa amadi paisa puram jagadi chatpa yaroi khotloi haina mioi kharaga loktunara
ꯍꯥꯏꯔꯒ ꯃꯣꯞ ꯁꯥꯒꯠꯂꯛꯄꯗꯒꯤ ꯑꯩꯒꯤ ꯕꯕꯥ ꯁꯣꯛꯄ ꯇꯥꯔꯦꯅ ꯀꯤꯕꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯒꯠꯈꯤꯕꯗ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯈꯤꯇꯪꯗꯁꯨ ꯕꯕꯥꯒꯤ ꯁꯦꯐ ꯑꯣꯏꯅꯕꯅ ꯊꯥꯒꯠꯆꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯄ꯭ꯔꯖꯥꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯒꯅꯨ ꯑꯩꯅꯁꯨ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯄ꯭ꯔꯖꯥꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯆꯠꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯗ ꯍꯥꯏꯕꯅꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯄ꯭ꯔꯖꯥꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯄ꯭ꯔꯖꯥ ꯄꯟꯈꯤꯕꯁꯨ ꯂꯩꯇꯦ Save Lay Inkol from Displacement haiba wafamda ngasisu Lay Inkolda wakat mifam pangtokre ngasigi wakat mifam aduda mitai khul mathatpa yaroi Lay Inkol thugaiba yaroi amadi Save Lay Inkol haiba placard sing sizinabaga loinana Manipurda lairiba imalup sing CSO amadi mahiroi organization tarataret ki mihut singna sarukya ke wakat mifam aduga mari lenana amkil gi president imangan bina hana leprosi amadi TB gi anaba thamfam oiramba amadi lesing amaga chamapal nifudagi khunda laita duna laklaba lamdamasigi miyam asibu high court sanaba ekar kun laukraba amadi fencing fawba kharaba mafam asida amuk ekar manga amaga lausinduna makoigi sanafam amadi atay semgat pani hariba amadi matamadugi lengak aduna ekar manga amaga lausinabagi ayaba piramliba asi lamdamasigi miyam asi kadaida chatlo haribano jingi lamdana kuke singna lam khopchinduna khul तासिलकपदा लेंगाकना करीमता तौद्रगा इंडियाना निंग तमद्रिंगै ममांगदगी लेरक्लबा लै इंखोलगी मियाम असिबो मफम अमा खंगंदना इविक्शन तौबा हाइबसी ममा सिंग लैरिबा मखै याबा ngamloi हाइखे लै इंखोल से ngasai aikoigi sangna matam sangna leijaraba aduguma lamdam amani aduga loinana hairiba in marketing jina tongning bada tawbana yaraga asuk sangna awaba khanga aba aduga leina tinna mayam marakta awaba mayam lela ba se masi thugai ni haibadi mama ama oina amadi mama mayam sina sap chana lepa kanda thengnani yaningde haibadu ai thamjari Department of Psychology Manipur University Kanchipur na sinduna World Suicide Prevention Day 2025 ki thoram pangthokre changing the narrative on suicide haiba thimda Manipur University ke Psychology Department ke oza amadi mairoi singna sarukya duna MU campus ta khungsat amasu chatke thoram ga mari leinana Manipur University ke Vice Chancellor Professor N Lokendrana Manipur asi drug ki problem crime kaya leiba masida natana hauzik oiriba Manipur gi fibam asina wakal leitana leiba ngamhande masida Manipur University gi Psychology Department na World Suicide Prevention Day gi thoram pangthokpa si afaba khongthang ama oiragani haike World Health Organization ke data gi matung ina second nifu kudingi miyo amamam siduna malema sida chahida miyo lakh taret suicide na maram oiraga siali haina Health Department ke Director Dr. Chambo Gonmei na phongdokre wafamasi changing the narrative on suicide haiba thimda National Mental Health Program National Health Mission Manipur amadi Directorate of Health Services Manipur na sinduna DM University ke College of Commerce ke Utility Hall da pangtokhiba World Suicide Prevention Day gi thoramda phongdokhibani Director Chambo Gonmei na makhatana suicide ke case asi chahi tara manga dagina kul mapal fawgi manung dalaiba nahasing na tawbaga loinana makhoi gi imung manung asi ayamba na middle class amadi low class ke imung na ayamba oigali loinana malem gi oina sibagi chang asi suicide asina mari suba position da leiri Manipur gi oina su hana nemlambadagi handaki irang asina maram oiraga khara hengalakpagum tawri suicide haibasi maram kaya amadagi oiba yai adubu mathakta pankriba chahi matang asita leiriba nahasing asida tathi tawoina tawbidaba karigumba masada hanaga manataba mawong khara uba horaklabadi athubada akhang hai tanarga kalhona bahotna bachangi masi Health Department National Mental Health Program amadi NHM khaktana thingbangam loi miam puna sangsin minaraga puna hotna mina bachangi haiki thawramaduda Family Welfare Services Manipur gi Director Dr. N Hemant Kumar Health Services ki Additional Director Dr. N Bino DMU gi College of Arts ki Principal Professor Sagosem Lanchenba amadi National Mental Health Program NHM Manipur State Nodal Officer Dr. Athokpam Ranitasu Sarukyaki Tharamgi mangoinana ayukta National Mental Health Program gi mihut sing yauna Director Chambo Gonmaina Suicide is preventable amadi atai wafam kya yauba poster amasu launch tawbaga loinana gari sing amadi tongan ba mafam kya da thetki
Bisnupur District ki Nachau Dalaiba Horizon School ki Annual Day cum Teachers Day Thoram Ningthokong High School ki Retired Headmaster Hidang Mayum Kuladaza Sharma Horizon School ki Chairman Dr. Khwairakpam Amit Kumar na chingba maru oiba mir singwena saruk yaduna pangthokre Super Specialist ama oina ana laying bagilam dalairiba Dr. Khwairakpam Amit Kumar na haurakliba tungi yumbi oiragadaba angang sing asi Makong sombiduna sembiraklaga mahaki pokna fam lamdam oiriba nacho wasi bulairik laisu haiba khungang amo ehenba haibase mahaki lengdraba wakalol ni haiki Mayol KK Foundation na lising ani kun mangagi oina Johnston High Secondary School gi mahairoi ahumda lupa lising mangagi scholarship pikre Arts ta Alex Saubizam Commerce ta Laisram Wanglen amasung Science ta Erison Saikomda Foundation asige Trustee Vidya Kumari Gurumayamna Scholarship Certificate amasung Cash Reward adu khutsinakre thawramaduda school asige Principal Maisnam Saya Trust ki thaupubu singsu saruk yaki Scholarship asi laikidraba Dr. Tonsana Gurumayam amasung mahaki imung manungna lisingani kunmathoidagi piba haudokhibane Irang namaram oiraga tera khongsang bi ngaidai dam kukising na thugai kiba adu semjinduna laumi singda ising phangan biu haina moirang kendra apunba laumi sinmi amasung nupi lufna lenga ki pukning singsilakle Handak pauna kaithal da drain chanbada achawbo upambi khara yanthat kibadu lenga ki karamba thausilno haina kabui dharma sabha Manipurna hanglakle lubasigi President Del Kabuina Thadorakpa Cherolda Chingda u chama yanthat pabudi mi kungna taba kaithal manungda u ama yanthat pana sokpa heli haibase akhang ahi singna tatna fongdokpa wafamne thawong asi pende haire Manipur da Prime Minister Narendra Modi lakpaga mari lainana Imphal manungi maru oiba lambe sing semjinba amadi road median sing machu Taiduna Tabak Chathariba Sigi Manung Chana BT Road Footbridge Asisu Yauri Hariba Footbridge Asi Yengbada Fajarabasu Footbridge Asigi Net Laga Chatnariba Yot ki plate sing Sathina Tatpa Yauriba Sidi Kanagumba Amatana Hanna Yengsin Bidabana Footbridge Asi Landuna Chatliba Singi Manungda Kudaki Kudong Tiba Toktuna Missimina Tolakpa Yabagi Fibam the Lady Ningtina Kebiraba Footbridge Asi Yengbada Fazaba Kaktanatana Nong Yusiliba Amadi Plate tatliba sing asi marilenaba singna hauzik mi lanthok lansin tawba thingduna thamlingai manung asida semjil haubana pumnamaki afaba oiduna mafam asida khudong thiba thokhandana bathabak paikhatpa mathautai sanabagi pau ekhogi senior sports journalist boyaining thozamdagi lobirase All Age Group Aerobic Gymnastic National Championship ta Manipur na gold ani yauna punna medal taret laure Gymnastic Federation of India ki meng makhada tha sigi tang Nepal dagi Kosi Inarkulam Kerala da satharakiba All Age Group Aerobic Gymnastic National Championship ngasi loisan khre ngasi aroibu numiki pangthokiba Senior Women's Individual da saru yaribi Manipur gi International Gymnast Ariha Pangabamna score 39 ga point ani sino lauduna gold medal laukibane championship asigi highest scorer takibagaluna championship asida Ariha Pangabamna mangarak subuwaina title laubangamle senior men individual gi aroiba match sa Manipur gi gymnast Okram Uma Jitna score 35 ga point 3 sino lauduna silver medal lauki nupi gi senior trio da saru yaribi Manipur gi gymnast Ariha Pangabam amadi Anjuri Pangabamna score 35 ga point 3 lauduna bronze medal lauki nupi gi junior gi individual gi pangthokibada RK Thoithoilembi sanuna score 35 ga point 3 sino lauduna gold medal lauki category asida saru yaribi Maliani Konsamna score 13 ga point 3 sino lauduna bronze medal lauki senior men individual da saru yariba Manipur gi international gymnast Mutum Romesh score 13 ga point 3 sino lauduna silver medal lauki junior mixed pair da saru yaribi Manipur gi gymnast Mutum Romesh amadi RK Thoithoilembi sanuna score 13 ga point 3 sino lauduna gold medal laukibagalunana pangthokiba championship asida Manipurna gold medal ahum silver medal ani amadi bronze medal ani punna medal 3 laukibane DC Sandel Trophy Second Division Football League ki ngasi sanaki bam match singda AYCC amadi Mahamani mai pakre District Sports Association DSC Sandel gi meng makhada mamang thagi tang amadagi team taramari na sarug yaduna no odd basis sathariba DC Sandel Trophy Second Division Football League ki
ngasi sanakhiba ahanba matchda AYCC na PSCC bu gol mari ahumda maitiba pikhibane AYCC gi mai pakibgi gol sing adu D George na match ki taramapan suba madi nifu mari suba minita gol ani chanki atopa gol ani aduna D Rehon na match ki kuntra mari suba madi D Angpur na match ki humputara mari suba minita chankhibane match asida maiti khiba PSCC ki gol ahum aduna Meato na match ki kuntra Nepal suba humpu mari suba madi humpu mapal suba minita chankhi ani suba match ki sanakhibada Mahamani na Sandan Popi bu penalty shoot out gon tarit tarukta maitiba pikre match asida team animanga apiba matamda gol ani sanaduna draw satpadagi penalty shoot out na decide buda Mahamani na Sandan Popi bu maitiba pikhi Mahamani gi apiba matamda chankhiba gol ani adu angsing na match ki kunmari suba madi humpuni thoi suba minita chankhi Sandan Popi gi apiba matamda chankhiba gol sing aduna sana thoi na match ki kunma thoi suba madi sonam na match ki apiba matam gi ahapa minute ani da chankhibane amaromda association asina sinduna tha sigi tang ani degi team taruna grubani thongna khaidukuna sports complex Sandel Christian ground sathariba DC Sandel trophies first division football league ki ngasi sanakhiba match da Japho YC na Sandel Christian YC bu gol manga sinoda maitiba pikre Japho YC gi mai pakhibi gol singadu strongam na match ki taranipan suba kuntra mari suba madi Manipuri pal suba minita gol ahum chankhi atopa gol ani aduna Oliver na match ki kun suba madi ningbung na match ki humphuma thoi suba minita chankhibane Saliba tha sigi tang tarama thoidagi koni thoi phauba Bulgaria gi Albania short pangtokadoriba nifu taruk suba world arm wrestling amadi kuntaris suba para arm wrestling championship ta saruk yagadaba India gi miyoi kuntatret ki manungda Manipur gi arm wrestler ahum yauri Imphal East district ki Nicholas Thaunokjamna Subjunior gi kilogram humpunga makha gi left amadi right hand da saruk yagani district asigi RK Azhar jitna junior gi kilogram humpunga makha gi da left hand amadi CID security gi Lorembam Chitesor na master gi kilogram humputra makha gi right hand da saruk yagani All Manipur Bodybuilders Association ki meeting makhada Khurai Sajor lekai dilaiba A3 Fitness na sinduna anisuba A3 Classic Competition 2025 Hana October 16 pangthokani tawramba adu Mr. Kanglaipak Competition laibana October 18 da oina pangthoklagani haina A3 Fitness ki proprietor Akbar Moinamna paumisingda phungdokre makna makha taraduna Khurai da laiba Sangit Kala Sangamda Men's Sports Physique Open, Women's Model Physique Open, Women's Bodybuilding Open, Master Bodybuilding Open, Junior Men's Bodybuilding da 60 kg below 70 kg up to above the 70 kg pulse amadi Senior Bodybuilding da 60 kg below up to the 70 kg amadi 80 kg above 80 kg Pulsain Khaidukuna Atoi Hentanagani Masi price Laboga Lunina Senior overall da Lupalising Kuntra Amadi Junior gi overall gi oina Lupalising Kun Pigani Haike Lagliba October gi Tang Kuntarukta competition ama A3 Classic Sinjage na Torombo date 19 da oina tawjaragi hariba competition aje All Manipur Bodybuilders Association Ambagi Makhada guideline gi makhada sinjaba competition ni state level ni Kahana Pizari Prime Minister Narendra Modi ki Manipur Kongsat ki mangoinana BJP ki Northeast in charge Sambit Patra Imphal thunglakre Thambal Sanglen da Hana ki Chief Minister yauna BJP ki MLA Singa Sambit Patra ga mifam pangthokre Prime Minister Narendra Modi ki Manipur Khongchat Korkomna boycott tawbaga loinana total shutdown lauthokre amadi ngarang pangthokiba Vice President ki mikhalda NDA gi mirep CP Radhakrishnan mai pakre ngasi gi wenadi ISTV na sandok jaba Manipuri pau matang asida losinjare metyeng tabri ba pumna makpo amuka hana kurumjare